आकाशवाणी इम्फाल नोलिनी देवी ने पाउ पाजरी अहनबदा मरुइबा पाउ मुख्यमंत्री एन बीरेन ngasi इम्फाल की थांगमैबंद लेबा चेराउसिंगदा साबा इको टूरिज्म प्रोजेक्ट संगाख्रे मुख्यमंत्री ने हारी आत्मनिर्भर भारत की पांदम मखादा मणिपुर बु मरोमदोम लेप्सबा ngamba राज्य अमा ओहेनबा सरकारना अकनबा थबक पाइखटली मणिपुरदा हौकिबा पुंग 12 दा कोविड के अनोबा केस तरे थेंगनखी मियोय अमता सिकिबगी पाउ लेते प्रधानमंत्री ने हारी लेबाक असगी लौमी सिंगी पुंसिगी फिबम फगतहनबा केंद्रगी अचेतपा फिरेप लई अमसुंग लेबाक असिदा कोविड-19 नाबदगी फरकपगी चांग चादा 33.25 यौरे लेबाक असिना मालेमगी लाइचत ओइरिबा कोविड-19 गी मायोगदा पुन्ना अमता ओइना लांथेंगनरी लमदमसिगी मियामने सखंगनरबा मियोय कयानसु लानफमसिदा माइ पाकनबगी दमक आकाशवाणी इम्फाल की इपावी कुथांगदा मिपुंग खुदिमकना अराइबा थवंग अहुम फेस मास्क उपा अमगा अमगा फुट तरुक लापनना लेनबा माइमिट अमदि खुचा तोइना हमदोक्तुना तरुतनाने थमनबा अपील तौरी मणिपुरी फिल्म साफाबिदा साफाबि साकिबि फिल्म एक्ट्रेस ngangom ongbi subadani covid-19 dagi ngakthoknaba miyamda appeal tawraduna hai mayambu ngangom ongbi subadani na khurumjari covid-19 laichat asidagi ngakthoknaba khwaidagi pharaba pamaibi section ba haibasina oiri sarkar na laichat asi thingnaba hotnariba asigi mathakta ekhoi pumna makna su bhap taminaduna laichat asidagi ngakthoknaba tangai phadaba niyom ahum khak nga da chatminasi अखोई खुदिंगमकना युमदगी मपान हेक थोरकपगा फेस मास्क सोइदना उपसी सापोन नत्रगा हैंड वाश सिजिनदुना खुद सासेना हमदोक्सी अमसुंग मी अमगा अमगागी मरक्ता फुट तरुकी सोशल डिस्टेंसिंग थमसी सेक्शन बा हाइबसिना इसा अखोई नुसीरबा इमुंग मनुंग अमदी मियामबु लाइचत असिदगी कनबा ngमगदौरिबनी मयामबु अमुक्का हन खुरुमजरी हौजिक मपुंग ओइबा पाउ मुख्यमंत्री नोंथोंबम बिरेन सिंहना हाइरी सरकार असिना लमकोइबा मियोय सिंगी पुकनिंग सिंसिनफम ओइबा अमसुंग मियामगी पोथाफम ओइगदबा मफमसिंग सेमगतनबा होटनारी इम्फाल की थांगमैबनगी सैराउसिंगदा ngasi इको टूरिज्म प्रोजेक्ट संगाबगी थौरमदा वांगांगबदा मुख्यमंत्री ना हाइ राज्य असिगी मियामगी वाकल नुवाइना पोथाफम इरै लेत्रि मुख्यमंत्री ना हाइ सैराउसिंगी मतोलदा लैरिबा टावर असि यौना अहल ओइरबा मियोयसिंग अमदी मिमानद्रबसिंग चु कारकपा ngamnabagi damak सरकारना इलेक्ट्रिक कार सिंग थमनबगी तौरांगसु पाइखटली मांगना हाइ लुपा कोटी 15 रोम संगना सेमगतलिबा सैराउसिंगी इको टूरिज्म प्रोजेक्ट असि 2019 की मार्च थादा प्रधानमंत्री नरेंद्र मोदी ना जत्रा हुलंबनी मांगना हाइ सिंगदोल असि यौबा फावबा सोलर लैम्प सिंग थानगनी अमजुंग नुमिदांगी मतमदसु सिंगदोल असिदगी इम्फाल शहर की फजबा येंबा यानबगी दमक सेक्यूरिटी निथिना थमगनी कोविड-19 की मतंगदा श्री बिरेन हाइ राज्य खरदा हौजिक लाइचत असिगे सेकेंड वेब मायोकनरिबना अखोइना कोविड की सतना कांगलोन मपुंग फाना ngakna chatpa tangai phade masigi सेक्शन थौरांग ओइना इम्फाल की एयरपोर्ट तुंगान तुंगानबा राज्य मंगादगी लाकपा मियोयसिंग टेस्ट तौबा हौख्रे चौखा थौरांग की थबक पाइखटपदा मयाम पुना होनमिनबगी तंगाई फदब पल्लदुना मुख्यमंत्रीना अनौबा प्रोजेक्ट कया मियामदा मथंग मथंग सिनानबा थौरांग तौरे हाइखि अखोई पुन्ना कमिनसे अखोइदा ऑपोजिशन ना तो रूलिंग है बरेते प्रजा की लेवल तो दोस ऑनरेबल प्राइम मिनिस्टर के दुम्बा सबके साथ सबके विकास है पुन्ना मप्पु सबने नगदम निपुणिमा कमिनगदम निपुणिमा सिंगिन नगदम है बरे वाकल मागे आइडियोलॉजी जो वाकल लखारा पे सब तो ने मुझे मतंग खंगाराने नांगई असेंबली करगी लेबगा अदगी कोविड की खरा केनो तो रोबगा पे लोशन नगो मयाममा खंगारन लेबनी मया पुनमकी मतिंग दगी कोई सही मनी सिदा कोई अचीवमेंट कर गए कोई पुनम में अगर मखान लाइबो सही से सिगी सही से कोई मैक्सिमम कोई तौजगी बा तमाम मयाम प्रजा कोई खुदोल तमजगनी थौरमजुदा टूरिज्म मंत्री ओइनाम लुखोई केप अमसुंग पीडी मंत्री थोक्सम सैतबटा मणिपुर विधानसभा की उपाध्यक्ष कोंखाम रविंद्र एमएलए खुमुक्सम जोइकिसन राज्य की चीफ सेक्रेटरी डॉक्टर राजेश कुमार अमसुंग अतई अवांग बथाकी ऑफिशियल कयासु सरुक याखि मुख्यमंत्री नोंथोंबम बिरेन सिंहना हाइरी प्रधानमंत्री नरेंद्र मोदी की आत्मनिर्भर भारत की मीडियम मखादा मणिपुर बु मरोमदोम लेप्सबा ngamba राज्य अमा ओहेनबा राज्य सरकारना अकनबा थबक पाइखटली
Imphal gi North AOC da pangthokpa conference kam buyer seller meet hodopagi thoramda wangangbada Mukhyamantri na hai Raja asida phangba uhai wahai amasung mana masing sing asi leibak asigi atai mafam sing da phangbaga sangdamnabada top top mahau leiba amasung haksang da hena kanaba uidi mahang hai Raja asigi organic ki photok singi yonpam outlet ama Pune da hangdokle atai metropolitan city sing da su asigumba outlet sing hangdoknaba sarkarna thaurang tawri Masina lawmi sing amasung entrepreneur sing da kanahan patanatana thabak phangnabagi khudong saba amasu pirakani Sibirian hai chemical ki har sing sijinaba toktuna Manipur bo organic ki raija ama ohenaba sarkarna honari Loktak pat ki phumji dagi semba biomass ki har sijinana basu Mukhyamantri na apil tokhi Thoram tu da wangang bada commerce amasung industries mantri TS Bisojit na hai Textiles commerce amasung industries vibhag na metric ton lising ani ki capacity oiba cold storage metric ton lising manga ki warehouse work set amasung atai khudong saba kaya phangataba mega food park ama linglagani masigi mathakta jila nipan da raw material ki primary processing ki damak metric ton sama ki cold storage sing amasung metric ton changma ki warehouse su saragani magna hai Bharat Sarkar ki food processing industries mantralay ki makhada food testing and research laboratory amasu semgalagani masida raija asigi chinja ki photok sing test tawgani Manipur Food Industries Corporation Limited amadi raija ki textiles commerce amasung industries bibhagna puna chinba thauram duda Mukhyamantri na Prime Minister's Formalization of Micro Food Processing Enterprises PMFE su saudoki tabiriba policy akasbani Imphal dagini Manipur da haukiba pung kunmari da COVID ke anaba case tari thingnaki mioi amata sikibagi pau laite raija ki haksel bibhag na ngasi numidang wadam thokpa cherol amata hai nauna positive oikiba sing adu Imphal West gi ahum Imphal East amasung Bisnupur gi ani ni masiga loinana Manipur da COVID-19 positive oiba mi gi masing lesing kunmapan sani yankai sure Marak asida Manipur da Maharashtra Kerala Chhattisgarh Madhya Pradesh amasung Gujarat ki flight te lakpa passenger sing asidagi Imphal airport ta hek thunglabaga COVID-19 test tawa hore Manipur da COVID-19 gi sana kanglon hena section mapung phana nga kanaba Disaster Management Authority gi State Executive Committee gi chairperson na jila pumna maki DC amasung SP sing da khagan khre Imung manung ki dharma karma gi thoram da mi yankai dagi hena punba amasung khunai gi sana khunaba yauna atai thoram singda mi sama dagi hena tinba thingle Lok Sabha ki MP Dr. R.K. Ranjan na ngasi Imphal East Jila gi Sanjen Bamda leiba Singoi Turel gi haurakpam yangsin khre mafam adu ki hojik oiriba phibam adu ubada nungnangba phungdokladuna Dr. Ranjan na hai Singoi Turel asi mitai singi tana thana ba yadraba itihas ka mari lenaba aruba laifam amane Mafam aduda akoibagi phibam da soghangadaba thawong kaya paikhalibadu ki matangda sarkarna yangsil haningba ki apambasu mahakna phongdokhi Council of Higher Secondary Education Manipur na ngarang pangthokiba mifamda tongan ba committee manga sembaga loinana madugi member sing su khankhre Shiksha Mantri Sorokaibam Rajan yauna pangthokiba mifam aduda Administrative Committee, Examination Committee, Curriculum and Syllabus Committee, Recognition Committee amasung Finance Committee sembaga loinana lisingani kunmathoi gi council nan loba class 12 ki parikya gi matam su sarkarna lautuklagani haina Shiksha Mantri na phungdokhi Sayol taruki oiba food processing gi entrepreneurship kam skill development program amang ngasi Rajanpur Jila gi Deputy Commissioner Pawan Yadav na hodokre MSME Development Institute Imphal na SBI Rajanpur ga puna sinba thauramadu hodokladuna Sayadab na hai lagliba nimit kharani asida district administration na tongan ba innovative program kaya sinnaba thaurang tauri thauram du wangang bada MSME DI Imphal gi Deputy Director Rita Yadav na hai Narol singda lamjing lamtak pi dona makhoi haitoi singthoi ba adu uthok janabagi tanja piba oina asigumba training program ase pangthokpani MLA and Loke Nangasi Nambon Makhale Kaide Nongna Saba Ruby Hospital and Research Center Sangakre Hospital Asida General Medicine Gynecology NET Amadi Pediatrics ki OPD Sing Leibaga Luinana Pungkun Mari Subna Mathok Tawgani Hospital Asigi Managing Director and Mani Mohan Hai Ruby Hospital and Research Center Nambol Makha Koireng Road Masi Kogi Dr. Singapore Laga Hui Team Mamana Masi Inaugurate Tawjabani Lamdam Sida Maiki Som Daibe Tare Imphal Lagina Moirang Bhawi Jaga
rural su oiba aduga population su yam thickly populated oiba jaga sida human being human service tawjaning bugi wakhalo namada koina hariba hospital si linkhathabani miyoi bugi service haibudi lairaba ina khunba leitana miyoi bugi ana bugi layeng bugi seba haibisi isor gi seba ne haina hallamana takpi amasung lairikta su aina tingkaba lalhulu Revolutionary People's Front RPF na hairi Puruk ki oiba wakalon chen ba kangbu singna Manipur asibu tugai na ba hona ba galwena na raja sigi apun bagi saktam da singnari aduna miyam na kanglup ki oiba rajniti thadok bagi matam oire Lup asigi nifuni toy suba foundation dega mari lena na masigi president ireng bam chaure na miyam da piba pauzel da tongan ba kanglup amadi lol leiba Switzerland da santi oina nukshi chana na punna leimina ba amadi Bosnia Herzegovina da miyam na masagi kanglup ki damak kan bagi thawong bu khudam oina piba galwena na tungi mirol ki damak karamba pibam na hena phabagi habdo kan bagi matam yaure hairi Senapati Zilla the inner line permit ILP pass permit paivasing district police na sector gani renew the weather ka lebe myo singna khudakda deputy commissioner ki office da report tong na ba jila adu ki deputy commissioner TS Kiran Kumar na thokpa cherol amana haide leba ka sida sanaput sabagi thabakda anoba ino thapna ba ahan ba India toy fair lisingani kunma thoi tha asigi kuntare tagi matang tagi ani fawba virtual oina pangthok lagani Mela asida Manipur gi Bisnupur jila dagi miyoi taramanga saruk jakataba miyoi ama. Aigi ming Hobijamru Mela Devi kauje ai kalbun saga makha lekai da laijabani aina hantaki 2021 sida Dolls and Toys Fair gi Mela asida isaru yazabani aina sajakiba Mela asida yonjakiba da laidi sajakiba makhal ani hungata haijage ahan bada aina Manipur oiba culture gi oiba akoi gi nat ki oiba fijol selaga khamba thoibi amadi Manipur da laiba singmi group ki oiba fijol sesaba si sajabani sida mayam nasu haidi phajabagi thagat pa phongdok pire akoi nasu duki mating nongai jai Lok Sabha ki Adyaksha Om Birla hayang ayuk pung 13 makhayda Meghalaya Bidhan Sabha da wangang ba amasung taasigi kuntaruk ki ayuk pung 13 makhayda na Meghalaya amasung atay awang nupok rajya singi local body singi outreach and the familiarization program hawdopagi tawram Akashbani Silong na live broadcast tawgani Tawram sing asi Akashbani Imphal gi Kangla channel na so relay tawduna sindokani Akashbani Imphal dagi pau tabiri Lebak asigi laumi singi punsigi pibam phagat hanaba kendagi aset pa phirap lei haina Pradhan Mantri Narendra Modi na amuk hana phungdokre PM Kisan scheme sahi ani mapung pharak pagamari lenana Twitter da thagat pa warol da Pradhan Mantri na hai Lebak asigi laumi singi punsi hena lai na hingba ngamanna ba hona bada scheme asina maru oiba thaudang lawri mang na hai Lebak asigi laumi sing asibu marom dom lepsa bangamba Bharat campaign gi yamna maru oiba saruk ama oirakle Lebak asida COVID-19 na nabadagi parupagi sangsada marputara tare dasmik ani mga yore. Haksel mantralay na hay, hawkiba pung kun mari dami lising tara mari subna kunta tare naba paduna disar sauki. Hawdi pawpada naba pagiba punba masing koti ama lag tare lising kuntaro satret ani yore. Hawzik sana bagi paw. Manipur Hockey na Sindura Kumalampak Hockey Stadium da sathariba Nipan Subas da level sub-junior men's and women hockey championship ki ngasi sana ki ba matching da nupa ki da hockey union lairik yang pamlekai na MLSU langthabal bu panjal tarat ahum da thoikre aduga KSSC khongman na AJSSG bambu panjal kunma pansino da maiti ba pikre Bisnupur na Seyo bu panjal taruk sino da thoikre nupi gi dana Bisnupur na AJSA Jiribambu Panjal Kunta Humdoi Sinoda Makiba Pikre. Loisilak pada COVID-19 dagi ngakthok na ba face mask upa putaruk sapna na laiba kucha amati mai mi tarutana na sambahay ba hachamba thawong ohumasi ngak na chapi na ba amukana ningsing jari. Aroy bada maroy ba pau amukana. Mukhyamantri N. Birla ngasi Imphal ki thangmai banda laiba jairaw singda saba ecotourism project sangakre. Mukhyamantri na hairi Atmanirbhar Bharat ki pandam makhada Manipur bu maromdom lepsa bangamba raija ama ohenna sarkana akan bathabak paikhatli Manipur da hauki babung kun marida COVID keno bakes tare thengnaki miyoi amata siki bagi paulaite Pradhan Mantri na hairi lebak asigi lomi singi punsigi phibam phagat hanaba kendragi achet pa pirep lei amasung lebak asida COVID-19 na nabadagi pharapagi sangsada marputara tare dasmik ani manga yore pauloi jare